ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕꯅꯦꯕꯀꯣ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯒꯥꯏꯔꯦꯝꯁꯨ ꯌꯥꯎꯗ꯭ꯔꯦ, ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ꯫ ꯑꯗꯣ ꯋꯥ ꯌꯥꯝ ꯉꯥꯡꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯤ꯫ ꯏꯁꯤꯡ ꯈꯤꯇ ꯊꯛꯈꯤꯒꯦ꯫ ꯌꯦꯟ ꯊꯣꯡꯕꯅꯤꯀꯣ, ꯌꯦꯟ ꯄꯥꯠꯇꯣ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯕ, ꯑꯃꯈꯛꯇ ꯐꯪꯉꯦ ꯍꯥꯏ꯫ ꯃꯔꯤꯟ ꯃꯐꯩꯅꯦ꯫ 그러자. ꯃꯁꯥ
ꯃꯣꯔꯣꯛꯇꯤ ꯂꯣꯏꯔꯦ Đâu hồi chứ nào đâu hồi đấy có không cái sang mấy cái tăng lâu chưa hồng lộc thì điện rồi đấy chị một cái mà sắc thi hai mươiวันนี้ก็คุณชาติดิแต่ดูบุที่กี่ละที่รวยแล้วมาสักตัวองค์ลกตัวองค์ลกมาสักที่กี่ละที่รวยแล้วมาเก็บมากุนดูดิชาบดูนี่บะนัตรามาลกให้ดิชาดำไหนดูบุน้ำชาสิมาลกเลยอย่าละปิกอะก็มากุนเลยไปตัว
ꯉꯝꯗ꯭ꯔꯦ. Đi bộ rồi. Rồi. Học thu vào đây, kia. Xả chú xài đây. 인상 주사에 모로 주사에 누구 지나면 리행버디 코 깨ng nằm rồi chứ ấy 모로 자 생기죠 모로 자 생기도 아두나 복제 서글럭 떠고 말해 보하우 đi lấy theo rồi đấy 지나면 việc ti lieng mà khô 깨m tàu rồi phải đánh xa lắm nên là phải muốn cái tung cái này 누가 하이행 뭐 하고 갈게 ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯕꯥꯏ ꯕꯥꯏ